Manipur Drivers Association, Manipur Gurkha Motor Workers Welfare Union, Senapati District Truck Owners Association amade Senapati District Truck Drivers Union ke apunba mifam amana Imphal Dimapur lambida cheliba tongan-tonganba potlam puba truck singdage selgi donation lakliba June amadage laudaba haina warep lawkhre. Hiramasiga mari leinana awang sekmaida pangthokiba paugi mifam amada Manipur Drivers Association ki President Saikom Babudho Nahai Hauzik Manipur ki oiriba tangdu leitadaba fibam asina maram oiraga Association mari asina truck driver singdage selgi donation laudaba haina warep lawkhibani. Lambi asida leiriba top association amate union signasu driver singdage selgi mateng lauba lepiu Manipur ki hauzik oiriba tambang amdaba fibam asida driver singna awa ana amata thidana miyamgi nongmada jangdaba yadraba potlam sing pusilakli awa ana kaya mayok naduna miyamgi thogal tauriba driver singda akia khang mifami phun chatarakpa asi yamna laibak thibani nahan sakhangdaba khutlai paiba kharana Imphal Jiribam Lambida Pot Puraga Lakpa Tata Gari Driver Ama Tamenglong District ke Manung Chana Leiba National Highway number 37 ke Kaifundai dagi Faduna Pukhiba du Miyoi bagi Minungshi Yenglaga Tek the Kaidana Thado Pira Uhaina Association ge Mahut Silaga Mahakna Makhatana Pil Tawaki Pibamsi Mapam Kangdana Tambangam daba Pibam Mamada Ekoi Awaba Mayok Nadaga Lairi Lairiba Maraksida, driver Singdi, Moigi, Matau Amoina, Nujun Chathidana, Miangi Sana, Batana Bakam, Jipusale, Hariba, driver Singdi, Asukimati Guana, Tumazabatina, Sini Nani Kangdana, Makoina, Miami Mating Pangi, Pangi Maraksida, Akoina, Lambidagi, the Exnum Lauriba, Poliba Mayam, Masina, Hena Moida, Awaba Moeli, Aduna Mapangi driver Singna. Manipur da hara harauna la ambadu hujikti la ningda bagi wa phongdok na pakaya murunsu leire aduna maram oiraga ikone sum khanara pata driver sing sigi oina ikoina leptana leiri banina makoigi awabasi kharadam su phanana ba haidana ikoina chen tum donation makoidagi lawbusi lepasi haidana ikoi khanajab